Hello? Dada, ibani warise, ichena loin khangre. Ngasai nangna phone torakpado, ichena mullaga okhrine. Mana aibu pusu puramme. Imada takani hai. Ai yam kire dada. Hai. Nungsina baje siguma ngakta thengnadoini. Khudongthiba mayam mayongnadoini. Kaisu khalunuse. Ai ngamoye dada. Akhoi ni toknaraseba. Oh. Nang tasena aigi wakal thadokpa ngamadro? Oh, ngamaniye. Pare pare. Aino nangbu asukki matik nungsibase. Nangna karimta khangamdre. Ai ngasidagi chak amata chararo. Pungningsi yam nungsire. Da, nang kapiro. Kap kanu dada. Kap kanu ba? Ai tamage. Dada. Mana chak chada leiradi kamai tawni? Hello. Da. Ibani kainaragumse. Ai kainaba ngamaroi. Imana phuge phusenu. Da, nang chakti chaw ko. Ha, chage hayo. Charage. Kap kanu dada. Kap kanu. Ai ne. Tang taruk toina laage. Tang mangadu di ichena khangkreba. Ko. Imala dada thamage ko.